Ma'am Krumzari Adom na yung bilibas Impact News ki Voxpop ki thawning asigi Voxpop ki ahum suba episode asida Impact News na pudun lakchari ba si housing laiba asida COVID-19 ki ani suba web laktuna India ki oina nongmada mioi lak ama hena koi numit khuding achum hangalak pa asiga iroi nana Manipur su haukiba numit kharani asida akoi COVID-19 positive oibagi case asi nongma ga sum henkalai hai aduna hai ba COVID-19 ki ani suba web ki akoi gi tamna henkalai bagi asum matam asida Manipur laingangna kari tabak sing paikhat haning bagi hai mi matangda ngasi si khoraman gai thial asida lakpa tongan ba miyang unarakanda koi laingangna kari paikhat haning bagi hai bagi matangda adumba wai shabagi du matanja du laujake aga Impact News na puthoiba achumba Voxpop ki thormasi kanagumba miyoi nataga kanagumba party amataga mari leinaba thorum nate thormasi di shona khaki miyamna koi matang gi oiba issue singja kari khali bagi hai mi matangda koi miyang unaduna wai shabagi du mathorum amani koi COVID tam hengkal ai ba sangje sida government na kai section thoranga lokhat haning ba lei akoi lockdown gumba le nungdang da curfew thamba gumba sigumba je tawhaning ba ta tawhaning dirba ibungo lockdown je curfew thamba kho pajidi thamaning te ima go ju nong magi hate tala sabane iwa aire libra gi problem tawdana thabak suba ngamte no magi sorok sida che laga zone banena sahi ma lockdown tawdai koi chara hela khangi aduna khara amu sin khara amu komthok tawbibana di phai isa gi siksin thorang lora loire koi si ang wa ba hanagi waru bagi kitang komthok ko maraksta amu ko su anu ba ma mu henjela ai se akoi ju tawbagi ju akoi ju aya mama tam da koi miyam ti mam pham da max ma di sungta thabi da ba hen se saja ju khra jum sin na ba aduga yam hena kana laksan han ba su koi ju kitang di tamna khra ju amu khra komthok amu komjin taw di ba me koi karak lang phajil laga koi su yang wara nong mai kusun man su ra ganda angang singi wana nong mai tala tholai bani koi ju ipuru ba laite icha hom je kanan thakani koi su jadi karai lakani lockdown guma laare ko study de am effect ko ba do kana no SOP guma da thadang aki yo mina adu guma to han ai di lockdown je ta sina to han ni hai di haji corona sum hen kale ba dona lockdown to han ni hai ta onlenga na to han ba bo mask upa adagi de hand sanitizer phajana season na ba khud sal seng hapa hamba aduga physical distance phajana ngak na chalo hai ri adugi rule lo in batam ni ne ma wi mask upi sin ni adugi lockdown mak law phuktra ga su ko akoi gi mayam se praja mayam da dang bhap ta han ba awareness kum khar pibi ba haibadi mask upa adagi akoi gi hana hand wash adu da mayam tawdana se tawbiu du mayam se kitang mara ama kitang kan gi bagum ma lei ba se give ama kitang lei gi se mayam da kitang kom thok pa ma loi yara ma le kan ka thin ga se hange khole hoi ka thin chu hang ga dau ni hang de apote mayam se sin sin dal lambi oi ni natra mayam je loi hingna na bani adu su tok da ba ya de adu ro su marak ta kitang gep ama kitang lai ki ba dau na adu da mayam sen kitang kom thok pa gi mo ma lai ki ba adu du na mayam da sum sigi si sina karai phau kan no to holi ko lali ka hai ba sigi khar mayam se awareness kar pi bi ba adu bhap ta han ba hai ta re ko me na ta honing je khoi na ne kaino ta honing ba lockdown kai gumba hoje ana ba ju sum hen kale ko de COVID-19 sum hen kale tra ado di moi section taran tawra mask pham ba sanitizer taw jam ba kholam ba sum ba ji ta honing ba ado hoje chali ba mayam se mask sam ta upte hai ba akhoi di si pham pham je to mask upe ba ko ya re gai di ko akoi na isa na section ba ade ai isa mak chu po lai be sida social distancing gum ba che asuk ma dik tawhaningi mak sim ba di compulsory adum thutha thahaning de ai wa khan de lockdown di mak ti tawhaning de mayam gi khallaga lockdown lak thok pa je akoi sarkar gi unadi tolo phangi kar sukai bidi leite adu private kaino tare ko school gumba private school gumba da ojai besengi di lockdown la wis da moi gi di tolo se mo kaino tawdi ne ba aduna hoi government gi policy ama semi banga magadi madu lak thok pa da thoina kaino leite lak thok pa na budi phai adu bu kari haitare koi gi lak thok pa tamji da koi gi leiriba common public sing jena moi gi akoi gi piriba norm sing je moi gi government gi piriba SOP haitare masi follow ta udam ni haina khanje hoi lockdown tawhaninge lockdown se koi economy se yam down oi dana aduga amuk su pam ti aduga pam aduga kaini safety gi khalra di ko dum tawhaninge lockdown gum je mayam ju parja jugana banina rayeng ga dum tawhanjaning ba lockdown se lak thok haning de aduga section ba ka koi kra lai dana ko ama ma moi gi kano tawraga moi mayam na
ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯆꯦꯛꯁꯤꯟꯅꯕ ꯌꯥꯕ ꯄꯣꯠꯁꯤꯡꯗꯣ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯗ ꯑꯗꯨ ꯂꯣꯛꯗꯥꯎꯟꯗꯤ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ ꯋꯥꯏꯑꯦꯕ ꯂꯣꯛꯗꯥꯎꯟ ꯂꯥꯎꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯋꯥꯕꯅꯤꯅꯀꯣ ꯈꯤꯇꯪ ꯃꯣꯏꯅ ꯁꯖꯦꯁꯟ ꯄꯤꯕ ꯍꯥꯏꯒꯗꯔꯥ ꯃꯌꯥꯝꯁꯦ ꯆꯦꯛꯁꯤꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯔꯒ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯈꯔ ꯃꯌꯥꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯉꯔꯒ ꯇꯤꯟꯕꯁꯦ ꯃꯌꯥꯝ ꯇꯤꯟꯕꯁꯦ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯀꯣ ꯂꯩ ꯇꯥꯔꯒꯁꯨ ꯈꯔꯒ ꯏꯁꯥꯅ ꯈꯪꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯌꯥꯎꯅ ꯑꯗꯒꯤ ꯃꯥꯛꯁ ꯎꯞꯅ ꯑꯗꯒꯤ ꯁꯨꯝꯕꯁꯦ ꯇꯧꯍꯟꯅꯤꯡꯉꯤ ꯂꯣꯛꯗꯥꯎꯟꯁꯦ ꯂꯥꯎꯊꯣꯛꯄꯁꯤꯕꯨꯗꯤ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯥꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯈꯔꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯆꯤꯟꯅꯂꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯀꯨꯝꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯂꯝꯕꯤ ꯆꯠꯄꯗ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯥꯐꯤꯛꯅ ꯍꯦꯜꯃꯦꯠ ꯎꯞꯇꯕ ꯑꯗꯒꯤꯗꯤ ꯃꯥꯛꯁ ꯎꯞꯇꯕꯈꯩꯁꯦ ꯁꯤꯒꯨꯝꯕꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯆꯦꯛ ꯀꯩꯀꯩ ꯇꯧꯕꯤꯌꯦꯕꯀꯣ ꯇ꯭ꯔꯥꯐꯤꯛꯀꯨꯝꯕꯅ ꯑꯗꯨꯒ ꯁꯤꯗꯩꯗ ꯆꯠꯂꯤꯕꯁꯦ ꯑꯗꯨꯝ ꯃꯥꯛꯁ ꯎꯞꯇꯕꯁꯨ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯦꯡꯅꯩꯑꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯕꯁꯦ ꯂꯣꯛꯗꯥꯎꯟ ꯍꯧꯖꯤꯛ ꯃꯣꯏꯗꯤ ꯄ꯭ꯔꯖꯥꯁꯦ ꯃꯃꯥꯡꯒꯤꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯖꯦꯁꯟꯗꯨꯕꯨꯗꯤ ꯀꯩ ꯍꯥꯏꯒꯅꯣ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄꯉꯩꯁꯦ ꯐꯖꯅ ꯁꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯀꯟꯈꯠꯍꯟꯅꯤꯡꯉꯦ ꯃꯄꯥꯟ ꯂꯝꯒꯤ ꯃꯈꯥ ꯍꯥꯏꯕꯗꯤ ꯃꯊꯥ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅ ꯇꯧꯍꯟꯅꯤꯡꯉꯦ ꯂꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯃꯥꯛꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯎꯞꯍꯟꯕ ꯄꯥꯝꯃꯤ ꯑꯗꯣ ꯈꯔ ꯑꯃꯗꯅ ꯐꯥꯏꯟ ꯂꯧꯏ ꯈꯔ ꯑꯃꯗꯅ ꯂꯧꯗꯦ ꯑꯗꯣ ꯁꯤ ꯄꯥꯛꯇꯛꯅ ꯎꯕꯗ ꯎꯞꯇꯕ ꯌꯥꯝ ꯊꯦꯡꯅꯩ ꯁꯤꯒꯨꯝꯕꯁꯦ ꯎꯞꯍꯟꯅꯤꯡꯉꯤ ꯂꯣꯛꯗꯥꯎꯟꯒꯨꯝꯕ ꯂꯧꯊꯣꯛꯍꯟꯅꯤꯡꯉꯤ ꯂꯧꯊꯣꯛꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯤ ꯆꯠꯄꯩ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯗꯅ ꯂꯥꯏꯅꯥꯁꯦ ꯐꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯥꯛꯁ ꯎꯞꯄ ꯈꯣꯠꯄ ꯑꯗꯩ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯑꯩ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯛꯗꯥꯎꯟ ꯇꯧꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯑꯃꯨꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯏꯁꯥꯅ ꯈꯪꯅ ꯗꯥꯏꯇ ꯈꯪꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯃꯁꯤꯡꯗꯣ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯉꯛꯄ ꯃꯤꯗꯣ ꯇꯦꯁ ꯇꯧꯔꯒꯗꯤ ꯆꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯦꯁꯁꯦ ꯑꯅꯝꯕꯅ ꯍꯟꯊꯈ꯭ꯔꯕꯅꯤꯅꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯂꯣꯛꯗꯥꯎꯟꯁꯤ ꯃꯇꯝ ꯈꯔꯗꯪ ꯊꯝꯃꯒ ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯃꯨꯛ ꯇꯧꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯄꯣꯠꯁꯤ ꯌꯥꯝ ꯀꯤ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯥꯎꯒꯟꯕꯅꯤꯅ ꯏꯁꯥꯒꯤ ꯃꯥꯛꯁ ꯎꯞꯄ ꯑꯃ ꯀꯔꯤꯅꯣ ꯒꯥꯔꯤ ꯑꯃꯇ ꯇꯣꯡꯉꯁꯨ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯀꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯛꯁ ꯎꯞꯄ ꯀꯥꯎꯔꯦꯕ ꯍꯧꯖꯤꯛꯃꯛ ꯏꯁꯥꯃꯛ ꯀꯥꯎꯗꯅ ꯉꯁꯤ ꯎꯞꯄꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯄꯥꯟꯗꯩ ꯆꯪꯗꯕꯒꯤ ꯅꯠꯇꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯀ꯭ꯂꯕꯀ ꯈꯨꯠ ꯁꯝꯅꯔꯒ ꯂꯩꯕꯥꯛ ꯉꯥꯛꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤꯡꯁꯦ ꯇꯦꯁꯄꯨ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯩꯗꯒꯤ ꯃꯣꯏꯒꯤ ꯍꯤꯗꯥꯛꯄꯨ ꯀꯥꯞꯄ ꯑꯣꯏꯔో ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯩꯗꯦꯟ ꯆꯍꯤ ꯑꯃ ꯑꯩꯈꯣꯏꯅ ꯈꯩꯗꯦꯟ ꯊꯣꯡ ꯂꯣꯜꯂꯨꯕꯗ ꯑꯩꯈꯣꯏꯗꯤ ꯁꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100-100 ꯇꯥꯟꯕꯁꯤꯅ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯌꯥꯎꯔꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗ ꯅꯣꯡꯃꯒꯤ ꯆꯦꯡ ꯐꯥꯎ ꯋꯥꯟꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯃꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯈꯤ ꯁꯔꯀꯥꯔꯅ ꯆꯦꯡ ꯌꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯊꯨꯡꯕ ꯈꯔ ꯄꯪꯊꯨꯡꯗ ꯊꯨꯡꯉꯤ ꯊꯨꯡꯗꯕ ꯈꯔ ꯔꯦꯟꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯁꯨꯡꯊꯨꯡ ꯊꯨꯡꯈꯤꯗꯦ ꯑꯗꯨꯅ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯄꯤꯒꯅꯨ ꯃꯁꯥꯅ ꯁꯤꯅꯤꯡꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯁꯤ ꯁꯤꯅꯤꯡꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯁꯤꯅꯤꯡꯗꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯃꯒ ꯏꯆꯥ ꯊꯛꯏꯅꯤ ꯑꯗꯨꯅ ꯃꯁꯥꯅ ꯉꯥꯛꯊꯣꯛꯆꯕ ꯅꯤꯌꯣꯝ ꯅꯥꯏꯅ ꯂꯩꯕꯤꯕ ꯃꯥꯛꯁ ꯊꯥꯗꯣꯛꯄꯤꯗꯕ ꯑꯗꯒꯤ ꯈꯨꯠꯁꯥ ꯐꯖꯅ ꯍꯥꯝꯕꯤꯕ ꯍꯥꯟꯅ ꯒꯣꯔꯃꯦꯟꯅ ꯁꯔꯀꯥꯔꯅ ꯆꯠꯅꯈꯤꯕ ꯔꯨꯜꯗꯣ ꯉꯥꯛꯅ ꯆꯠꯄꯤꯕ ꯁꯤ ꯈꯛꯇꯪ ꯍꯥꯏꯅꯤꯡꯉꯤ ꯂꯣꯛꯗꯥꯎꯟꯗꯤ ꯂꯥꯎꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯋꯥꯕꯅ ꯍꯦꯜꯂꯦꯕ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯔꯒ ꯅꯥꯕꯗꯁꯨ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯖꯗꯦ ꯍꯥꯏꯌꯦ ꯃꯣꯏ ꯑꯥꯗ ꯂꯩꯔꯤꯗꯣ ꯑꯗꯨ ꯃꯁꯥ ꯆꯦꯛꯁꯤꯟꯖꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯁꯤꯁꯦ ꯊꯤꯡꯅꯕ ꯒꯃꯦꯟꯗ ꯀꯔꯤ ꯇꯧꯍꯟꯅꯤ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯉꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯉꯩꯁꯦ ꯐꯖꯅ ꯑꯩꯈꯣই ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄꯉꯩꯁꯦ ꯇꯦꯁꯀꯨꯝꯕ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯕ ꯀꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯉꯛꯄꯁꯦ ꯇꯦꯁ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯕꯖꯥꯔ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅꯗꯤ ꯈꯔꯗꯤ ꯐꯩ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯇꯥꯜꯂ ꯆꯥꯖꯕ ꯑꯗꯨꯅ ꯁꯤꯅꯗꯤ ꯈꯤꯇꯪꯗꯤ ꯐꯩ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯁꯦ ꯇꯦꯁ ꯇꯧꯍꯟꯅꯤꯡꯉꯤ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒ ꯀꯥꯟꯅꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯒꯃꯦꯟꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯦ ꯀꯔꯤ ꯇꯧꯍꯟꯕ ꯍꯥꯏꯁꯦ ꯐꯖꯅ ꯃꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯍꯥꯟꯅꯗꯤ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯄꯅꯤꯅ ꯇꯦꯁ ꯇꯧꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕ ꯈꯪꯉꯤꯗꯅ ꯍꯧꯖꯤꯛꯇꯤ ꯇꯦꯁꯁꯦ ꯇꯧꯗꯕꯅꯤꯅ ꯍꯦꯟꯒꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯁꯦ ꯑꯁꯤ ꯐꯖꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯍꯟꯅꯤꯡꯉꯤ
ꯃꯁꯤꯅ ꯉꯁꯤꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯕꯣꯛꯁ ꯁ꯭ꯄꯣꯔꯠꯀꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯃꯟ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯏꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯁꯟꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯀꯔꯤ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯅꯧꯕ ꯏꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁ ꯁ꯭ꯄꯣꯔꯠꯀꯤ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯏꯅꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛꯇ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯁꯥꯏ ꯂꯥꯡ ꯃꯁꯨ ꯈꯔꯝ ꯕꯖꯥꯔ